Denmark na Lanmi gi Mapangal Kankhat Handuna Shingnarakpa Shing Chap Chana Thengnagadouri. Denmark lenga na Lanmi gi Mapangal Kankhat naba leibak atugi miyoi kaya Lanmi da yauhan kibaga loinara US amasung Russia na kihan khanghalakpa kaya su thengnanaba achetpa firep laukre. Leibak asina makhoi gi Lanmi Mapangal Kankhat Handaba laukhalakpa khongthang gi saru ama oina Danish military chamaga lising amaga chatruk rom ngasi Recreate tawba hokre leibak aduda leidiba miyoi sing chahi taramathoi gi Lanmi gi thabakta leiduna Arctic Security da Shingnarakpa kaya bu thengnanaba ngamba amasung leibak asigi ningtamba ngaknaba khongthang paikhatpa hokre Ukraine da hoje oiriba fiba asina yumthangnabada leidiba Denmark ta achauba ahongba ama pirakpa yabagi oithokpa leibana leibak asigi Lanmi gi Mapangal Kankhat Handuna Russia da su chapchaba pakum pinaba thorang tawba hokibani kumja English singaniga kunmari da Denmark lengakna ahanba oina nupi singbu Lanmi yauhanbagi khongthang Hengat hankibaga loinana kumja English singaniga kuntra humdoi fawda chahigi oina lising manga dagi Lising taret kachanga fawda hengat hanaba achetpa firep laukre Greenland da oirakliba fibam asina maram oiduna Denmark na tangai fadana makhoi gi Lanmi gi Mapangal Kankhat handaba yade haibagi firep laukibani US President Donald Trump na Denmark ki territory ama oiriba Greenland bu US da tinsinbagi wafam sing hanna fongdokibani asina leibak adugi territory da achauba ahongba ama purakadra haibagi akiba leibadagi tangai makfadana leibak asina makhoi gi Lanmi Mapangal Kankhat hanabagi firep asi laukibani haukiba thada Ankara da pangthokiba NATO Summit Prime Minister Med Federation amahaki territory inge ama faba mangba yaroi haiba wafam phongdokibani